All India Seishinkai shito Ryu Karate Do Federation na sinduna thasigi kuntaruk kunnipan faoba Kolkata gi Netaji Indoor Stadium da pangthokhiba nipan suba International Karate Championship Englishing aniga kungamari Indian Challengers Cup ta saruk yaruba gold medal ani lourakpa ngamkhraba Konjengbam Beegyan Meitei bu imung manung Amadi leikai meeyamna harao tayamna oktuna pukning thogotkre. Imphal East ki Yairipok Top Chingtha dagi Konjengbam Ningthembi Meitei amasung Konjengbam Ongbi Mala Leima gi machanupa Beegyan Meitei Yairipok Karate Do School gi Sanaroi ama oina International Championship aduda saruk yarubani. Karate Do School asigi punna Sanaroi kunna hairiba International Championship aduda saruk yarubada gold medal 15, silver medal 8 amasung bronze medal 3 lawba ngamlakhi. Amadi Md.Amir na coach amasung Arambam Greatson na official oina saruk yaki hairi. Coach amasung Sanaroi sing ngasi ayuk Imphal Airportta thunglabaga imung manung sing amadi meeyamna harao tayamna okhi. Tungda Sanaroi sing magi poknafam leikai dasu meeyamna harao tayamna okhi. Ningsing bayabadi nipan suba International Karate Championship Englishing aniga kungamari Indian Challengers Cup aduda India, Bhutan, Bangladesh, Nepal, Sri Lanka, Malaysia amasung Oman punna laibak taret tagi Karate Sanaroi sing na saruk yaki hairi.